Akispani Imphal, Nolini Devi na pau pajari, ahanbada maruiba pau. Uparashtrapati Jagdeep Dhankar pung kharagi Manipur khongchatta ngasi Imphal da thunglaragani. Mukhyamantri Nongthombam Biren Singna Sabhapati oiduna taruk suba rajya thaki narco coordination mechanism gi mifam pangthokre amishung Election Commission na National amasung State Political Party singki mirep sing amadi star campaigner singna ngakna chatkadaba niti niyom singki matangda advisory ama thokre. Uparashtrapati Jagdeep Dhankar pung kharagi Manipur khongchatta ngasi Imphal da thunglaragani. Mahakna Manipur University da chattuna University asigi oja sing baigyanik sing amadi mahiroi singa puna pangthokpa interaction program amada saruk yagani. Manipur University sangdingai mamangda Uparashtrapati na Imphal da leba dana manjuri University da chattuna oja amadi mahiroi singa wari watai sanagani. Numitung pamatung pung amarom tabada pangthokadaba thauram aduda University asi hena fagadhanabagi matangda khananenabagi khudong chaba ama lahongnaba mahiroi singna honagadauri. Thauram duda Rajyapal Anusuya Uike, Mukhyamantri Nongthombam Biren Singh, Shiksha Mantri Thongnaujam Basanta Kumar, Chief Secretary Rajesh Kumar amasung Dhana Manjuri University gi Vice Chancellor Professor N. Rajmohan Charuk Yakani. Uparashtrapati ngasi numidang wairam Imphal thadokigani. Mukhyamantri Nongthombam Biren Singhna Sabhapati oiduna taruk suba rajya thaki narco coordination mechanism gi mifam karang pangthokre. Mukhyamantri gi secretariat ta pangthokiba thauram aduda drug sing manganaba laukhaliba thabak singgi matangda kananainaki. NDPS ki casing narco coordination portal da upload tawbaki matang yauna lanai hangliba di addiction center sing masak khangdoktuna yengsinaba mifam aduda kupna khanaki. Rajya sida hujik phawbada drug kaya yamna phagat pangamlabagi habado mifam aduna khanakibaga loinana popi tharamba sing manghanbagi matangda amadi popi thabada senaba khulgi jip sing popi thabada sel thadariba sing phagatbagi matangda so mifam aduda kupna khanaki. Kendra mapan thoram amadi Shiksha Rajya Mantri Dr. R.K. Ranjan ngasi Lamphel Pata leba Kendra Vidyalay No. 1 Imphal gi anaba building sabagi jatra hulagani loinana mahiloisang asigi yangkai manga suba annual day thoramda mantri na saruk yagani. Vidyalay sigi anaba building asi lupa koti 63,63 lom changna sagadabani. Building asi mathang sahi phawbada saba loisinaba pandam thamli panbayai ingkumja lising machamapan humpu mari da lingkhatkiba Vidyalay asigi masagi sabsaba building leitana laki loinana Shiksha Rajya Mantri R.K. Ranjanna mari leinaba singat tanaduna Vidyalay asigi masagi oiba building sanaba honarakibani. Mukhyamantri Nongthombam Biren Singhna hairi inner line permit system ILP ki Facial Recognition System FRS asina ILP paiba mioi sing ningthina sek tawbada laithok halagani. Manipura inner line permit system gi thabak thoram sing hena mapung phanabagi dama ILP gi Facial Recognition System haudopagi thoram da ngarang Mukhyamantri na hai Manipura ILP gi thabak thoram sing hena mapung phanabagi dama anoba technology kaya hangdopagi tangai fadaba atu yenglaga khongthang asi lakholakpani. Mukhyamantri na hai yamna kanna honaraba matungda system asi matam kharaki oina trial basis da sathagani. Trial basis manungda su ILP gi permit paiba singna aranba mongda permit pairamba sing irailaina khangdokpa ngamnagani. Camera palaba FRS gari sing adu tongan pa mi punpham sing da khamduna thamgani. Mafam sing adu di Imphal Airport amadi Jiribam dani makhatana Khongsang Railway Station amadi More na jingba tongan ba mafam sing da su ahenba gari sing thamnaba honagani. Mukhyamantri na hai hauji phawbada rajya sida ain gi obase sangpai tana sangsilakpa mirepang masa samri tara police na phare. Myanmar ki irang na maram oiduna rajya sida changlakpa mioi lisingani masak khangdokpa ngamle makhoi singadu sarkar na hangba shelter home singda changjapam piri. Mahang hai Manipur ka Myanmar ka lona pa mafam sing kilometer 339 rom leibana maram oiduna Myanmar masa singna Manipur da laina changsilakpa yabagi oithokpa lei. Masi thingnaba sarkarna akanba thaurang lokhali. Sarkarna lakholiba khongthang asida ngamkhai paringda leiriba Manipuri singna sarkarda ningthina tengpang pibinaba Mukhyamantri na appeal tawri. Thoubal jila ki Legal Act
Defense Council System Office Thobal Court Complex ta ngasi hangdoklagani. Office asi High Court of Manipur ke Acting Chief Justice su oiriba amashung Manipur State Legal Services Authority ke Patron in Chief Justice M.B. Muralidharan na hangdokani. Theromatu High Court ki judge su oiriba Manipur State Legal Services Authority ki Executive Chairman Justice A.B. Molsing amadi Court asi ki Legal Services Committee ki Chairperson Justice A. Guneshwar Sharma su saruk yagani. Tabiriba pawasi Akasbani Imphal takini. Election Commissioner National amasung State Political Parties singi mirep sing amadi star campaigner singna ngakna jatkadaba niti niyom singi matangda advisory ama thokre. Karnataka Vidhan Sabha Mikhal Gamari Lenana Board Kombagi Thabak Thauram Sing Kankhanarakpa Asigi Yengduna Commission Asina Thaurang Asi Lokolakpani. Advisory Asigi Matung Ina Rajniti Dol Amadi Mari Lenaba Kudimagna Model Code of Conduct Ngakna Jatnaba Khangali. Karnataka Vidhan Sabha Mikhal Asiga Mari Lenana Pradhan Mantri Narendra Modi na Raija Tuki Srita Durga da Pangthokpa Miyamgi Mitin Amada Wangang Bada Hai Congress na Kaidangwai su BJP gi Sakhwat Thaurangi Thabak Singa Changdamnaba Ngamloi. Karnataka Raja si Bharat ki manungda number 1 state oina pa BJP na Mikhal thengnari amaromda Congress na su Raja tu da pangthokpa Mikhal gi rally kaya da miyam gi pukning singsina ba honari Dol gi General Secretary Priyanka Gandhi na Mandia da pangthokpa miyam gi mitin amada wanga ki atopa mafam ahum da pangthokpa road show ahum da su saruk ya ki Raja si da BJP amasung Congress na makhoi gi star campaigner single loina akanba mawongda board khomba gi thabak sathari Masi pongba pauche singki maruiba pau singki damak hauze Ksh.Mayum Premchand leire. Premchand. Thagachiri Nolini. Nasi pongmayama pauche singda Mukhyamantri Nongthongwam Biren na facial recognition system haudokkhibagi pau na maruiba pau oina phone rakle. Ichel Express ta facial recognition system launch tawkhre mobile monitoring vehicle lamthakre haina sub headline pi bagalonena pawasigi main headline oina Myanmar macha lising ani ge chamnga Manipur changsin lakre miyo jami tarana foreigner eki makhada fat khre haina Mukhyamantri Nongthongwam Birena phonokhiba wafam asi ahan be headline tawduna phongli Facial recognition system holukhibagi pawasi pongnofam huyenlan paw The Morning Bell Sangai Express Manipuri edition The People's Chronicle Manipur Mail ireibak hariba pawche sing asigi ahan be headline oini pawasi manaba pawoina Narol thudang pawse da Amadi Sangai Express English Edition gi anishuba headline oina phongli Sangalebak Pauksi gi ahan ba headline oina Myanmar macha sing Manipur da kilometer 3 fawba changhal lamba du yahan khidre haina sub headline piraduna main headline da Mizoram gi che pai ba Myanmar macha sing check tawgunu haibidudi yaroi haina Mukhyamantri na phonokhiba wafam asi phonglakli Narol gi thodang Pauksi da India gi Vice President Jagdeep Dhankar ngasi Imphal lakadori haina ahan be headline tawduna phongli pawasiga manaba pawoina Tamilong Times ta India gi Vice President asi ngasi Imphal da lakadobogi security checking kanna chathakre haiba pawasi ahan be headline tawduna phongli Chuchampur da phongba masona tharda travel singi solidarity march chatnaba Chuchampur sem saduna leire haiba pawasi ahan be headline tawduna phongli pawasi ga chap manaba paw nisin thul tu da su ahan be headline tawduna phongli Imphal free page ta kg 35 henbagi drug fagalle miyoi mari fare haina pawasina ahan be headline tawduna phongli Nolini Thagachari Premchand Arubida maruiba paw amukana Uparashtrapati Jagdeep Dhankar pungkharagi Manipur khongchatta ngasi Imphal da thunglaragani Mukhyamantri Nongthombam Biren Singna Sabhapati oituna taruk suba Raja Thaki Narco Coordination Mechanism gi mifam pangthokre amachung Election Commission na National amasung State Political Parties singi mirep sing amadi star campaigner singna ngakna chatkadaba niti niyom singi matangda advisory ama thokre Paulo Jare